ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯚꯤꯗꯤꯑꯣ ꯑꯃꯇ ꯑꯞꯗꯦꯠ ꯇꯧꯖꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯥꯎꯟꯁꯤꯜꯒꯤ 12 ꯑꯦꯛꯖꯥꯝꯅ ꯂꯧꯕ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯛꯖꯥꯝꯗꯣ ꯉꯁꯤ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯃꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯇ ꯑꯃꯨꯛ ꯊꯥꯒꯠꯂꯛꯑꯦ ꯉꯁꯤꯀꯣ ꯑꯗꯨꯅ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇ ꯆꯪꯕꯤꯔꯒ kosem.nic.in ꯗ ꯆꯪꯕꯤꯔꯒ ꯑꯩꯈꯣꯏ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇ ꯆꯪꯉꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯔꯤꯖꯜ ꯁꯦꯛꯁꯟꯁꯤꯗ ꯑꯩ ꯗꯥꯏꯔꯦꯛ ꯂꯤꯡꯛꯁꯨ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯔꯤꯖꯜꯗ ꯆꯪꯉꯀꯥꯟꯗ ꯌꯦꯡꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯞꯗꯦꯠ ꯂꯥꯛꯄꯗꯣ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯔꯤꯖꯜꯗ ꯆꯪꯉꯅꯤ ꯑꯗꯨꯒ ꯁꯤ ꯊꯥꯔꯦ ꯇꯨ ꯃꯌꯥꯝ ꯂꯥꯏꯐꯅꯤꯀꯣ ꯁꯤꯁꯦ ꯇꯣ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ 2019 to be declared on 8/5/2019 ꯉꯁꯤ ꯇꯥꯡ 9 ꯃꯦꯒꯤ ꯉꯁꯤ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯅꯤ ꯍꯥꯏꯅ ꯑꯞꯗꯦꯠ ꯂꯥꯛꯑꯦ ꯑꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯃꯔꯨꯞꯁꯤꯡꯗꯀꯣ ꯉꯁꯤ ꯑꯦꯛꯖꯥꯝꯁꯤ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯁꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯞꯗꯦꯠ ꯐꯪꯅꯤ ꯔꯤꯖꯜ ꯑꯥꯎꯠ ꯍꯦꯛ ꯑꯣꯏꯕꯒ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯥꯔꯛ ꯐꯪꯗꯅ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯕꯤꯌꯨ ꯂꯣꯏꯅꯃꯛ ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯄꯥꯁ ꯇꯧꯕꯤꯌꯨ ꯀꯣ ꯕꯦꯁ ꯑꯣꯐ ꯂꯛ ꯒꯥꯏꯁ ꯑꯦꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯦꯟ ꯕꯥꯏ ꯕꯥꯏ